Lanjen aduna laribasing masagi lanai gi thabak ki maram oiraga mayum makai thadokuna lakhiba nate leibak ki damakni haina hana gi Chief Minister N Birena haikre. Amasung Manipur Police amadi Custom Division na Kwamaru KG listing nipan ga marifu taramapan fare. Kurumjari STV pau meeting tabir basimbu taram nokchari pau sandona pijari. Lanjen aduna laribasing masagi lanai gi thabak na maram oiraga mayum makai thadokuna lakhiba nate leibak ki damagni haina hana gi Chief Minister N Birena phongdokre. Wafam masing asi uripok apunba lup amadi uripok nupi apunba lup na sinduna lamboi khongnangkhong amadi langol leima khulen relief camp ta leiba IDP singbu ningol chakau bagi thoramda phongdokhibane. Langol ningthonai Ibudau Community Hall da IDP chani yankhai rom henbana saruk yakhibaga Ningol chakau bagi thoram maduga mari leinana hanagi Chief Minister N Birena makhatana leibak thugaina bahona ba mabuk fattaba mioi khuzok kharana ohenlakli ba thodok asina iche ichal ima ibel singh amadi icha isu singna makhoi gi hanagi leifamda hanjindri fawba lamdam masida leiriba civil society sing political leaders sing amadi social leaders singna lamdam asige harau kumhai sing lakpada makhoi gi damak lepminase haikhe makhoi gi damak ekhoina leptrabadi makhoina hauzik waduna lanjenaduna leiriba asi leibak gi damak ni haiba asi miyamna kaukhigadi mapung faba lengak ama leiringai matamda IDP singbu khulda khunda leita hanba yanaba lengak na yum saduna kana hotna khibani hongjan khiba kayasu laikre adubu PR lengak leibana IDP singi yum kai sabagi thabak sing chap lep khibagum leikhiba asi PR government leibana mahaki maikai pau fauna bagi gap khara laikre hairi leibaki luraba tanfamda mayum makai thadoktuna hingnabagi damak lanjena rakhiba singbu lengak na makhoi gi damak matam pumna makta lepi phamthoi mahaki maikai dagi su lengak paiba paidaba amadi Chief Minister oiba oidabagi wafam thadoktuna awa ana taraba singhi damak matam pumna makta lepkane amadi miyam su lepminasi haiki la IDP da leiriba singse leibak sigi luraba tanjadada leitaba yadadana sendaba yadadana hingdaba yadadana leina khiba poni ana makhoi gi damakta matam punamakta any sarkar oisano PR oisano popular ministry oisano ekhoi makhoi gi damga lefam thoi aduga loinana civil society organization once again ai uribok apun bulop ai hanana thagasari aina ekhoi leiringa da nakhoi waba yade manu noina ngasi wari se leibak ki ne na adugi wakhal du manga thamjarga heng ai gi dasu ai gi club sing sillaga kauri aduna nakhoi ima sing isan sing ise sing wakhal hanganu kathokpa mayam amagi mapandagi ngasi Manipur leirambani ngasi na khoina kathoiba na khoina wari mayam sigi fall tungi mirolna lakadaba mayam na sonarga laihogudabani mayam gi phanaba tobada awaba nangmani matam punamakta tangai phadaba leiragadi tangai phadaba haiba yumgi asianagi awanagi angang laik chu mingtan na phangdabagi anaba laing ba pukatpada khudong sadba leibasingdo apun bulupka fauna birerga ai gi site gi su panganga so dum lai hujik su ai famda leiba leitaba CM oiba oidaba ai maduga mari lengade sri leibak praja gini mayam awana tarba mayam gini leibak gi damda kathoba mayam gini dun ai leptana mayam gi thabak tawjagi gini Manipur Police amadi Custom Division na Kwamaru KG lising nipan ga marifu taramapan fare hairi Kwamaru sing adu tata truck anida haptuna purakpani hairi faraba tata gari gi registration number WB2600886 amadi Asok Lane registration number AS2609521 ni faraba polam sing adu ga loinana gari adu thorakpa myoi sing makhataba aingi oiba thabak lokhatna ba Custom Division Imphal da sinakre hairi Churchandpur Police Station के मनुंग चंबा और जलमल विलेज के सिक्योरिटी फोर्स ना UKNA की कादरम फारे फाराबमियोय अदु हौमिनथांग हौकेप चाही तरा निपान कवी फाराबमियोय असिदगे पिस्तोल अमा कापा यारिबा नोंमै मरु अनि आधार कार्ड अमा मोबाइल फोन अमा सु फगतले हाइरे फाराबमियोय असि चुरचानपुर टाउन की अकोइबदा मियामदगी नम हादुना सेल खाइबदा चेनाबमियोय नि हाइरे District Police Imphal West na Diwali Festival ga mari lainana Imphal West District ki manung da laiba tongan ba mafam singdage lagaw maru listing amaga chama fare hari Manipur Police na Imphal East District ki manung chanba Brahmapur Nahabamdagi Pre-Park Pro ki miyoy ama fare faraba miyoy adudi
Moirangthem Dina Meitei Allies Ngakpa Chahi Kuntra Nithoi Wangu Chairen Khongdagi Hojikna Brahmapur Nahabam Lekaida Leibani Hairi Amaromda Security Force na KCP Taibang Nganbagi Kadar Ama Fare Hairi Faraba Miyoi Adudi Kakching Wairi Bamon Parengdagi Salam Susil Chahi Kunhumdoi Kawi Hairi Imphal Urban Cooperative Bank Limited ke Marifu Mari Raksuba Annual Representatives General Body Meeting ngasi MZ Avenue da leba Imphal Urban Cooperative Bank ke Administrative Office da pangthokre. Tharamadu da Imphal Urban Cooperative Bank ke President Y Kumar Singh, Vice President Bauni Baladevi, Board of Director Dr. TH Dilip Kumar, CH Tombi Singh ke Mega Chandra, Dr. TH Bimol, TH Sabanam Devi, L. Dhananjoy Singh, R.K. Tony Singh, Dansawa Rock Maring, W. Surjit Kumar, K.H. Achau, Professional Director, A. Mahendra Singh, Workman Director, T.H. Shinau B. Amadi, Ex Officio Director, Hais Mega Chandrana Mithungnen Singh Oike. Ex Officio Director Hais Mega Chandrana Bank Asida Mamang Chahige Mars Faubada, Lupa Lak Marifu Manga, Sendong Funky, Kumsi Sahige, September Tha Faubada, Lupa Crore Amaga Lak Humpu. Tara Taruk Sendong Lakhe. Bank Asina listing ani kun mari amade listing ani kun mangada beneficiary Charmakunda Lupa Crore Kuntra Mathogi loan PK. Mamang Chahidagina Handak Chahi Fawada loan Komgat Pada Kudong Chada Bakara Lake Maram Asina, Hosing Manipur Toli Be Irang Asina Maram Oiduna listing ani kun manga amade listing ani kun Taruk Fawada, Lupa Crore Mapan Lom Kongat Naba Pandam Tamli. Sahi Asige September Tha Fawada Lupa Crore Ahum Lomgi loan Kongat Pangamle, Beng Asige branch office ani Sawambung Amadi Mayang Infalda Thamnana ba hotnari masida sunata na kwakaithal da labor branch office manakta su ATM booth ama hangna ba honari beng ase hauji khumang chausin na changsili haike mobile banking internet banking se pana recently pana je RBI phada pudi takuk ena task force on aman ko booking ke ena to lo meeting ma to isida akhoi da su post ko bani pana sab se lo to bani to so se mobile banking internet banking ke ya ji hoina adudambagi RBI portal amagi pravasana adudapana upload to na mun haire adu khanarase sini sima pana ji mai da ta na khomjal la ji upload to no ona jari Uzigate Mabrema Tanglaminasi. Matam ginungsit nungsa moiraga lok tungba amadi khubana singba tatana thohali pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break imatong makhatarapa pauda Matau karamna LPG gas sizinnagadage amade sizinnabada matau karamna sizinnagadage haibagi matangda nongmagi oiba awareness kam training program ama pangthokre Progressive Development Association Maklang Makha Laikai amadi All Gas Care Manipur State na sinduna Maklang Makha Laikai Community Hall da pangthokiba ngasigi thoramadu da manager All Gas Care Manipur State ki structure Janice Sanjay Bamsu Sarukya ke Tharamga Mari Lenana SH Joy Prakash na gas matau karamna sizinnagadage amadi gas sizinnabada section gadaba singi matangda expert oina wangangke Our Society Manipur na senduna artist degi thoram pangthokre ningthem pukri mapal dalaiba Our Society Manipur na senduna society asigi office ta pangthokpa artist degi thoram maduda Our Society Manipur gi president oiramba A Joy Chandra Sarmana athoiba mithung lenamadi Our Society Manipur gi president oiriba Dr KSS Jugendrona thoram mapu oina sarukya ke Tharamgi manung chana sarukya kibasingna layoi kraba artist singi mafamda ikai khumna ke loinana wangang loisingna pangthok liba tharamgi matangda wafam sing phongdoke tungda ayi basingna sairing pathoke
Kakching District Bar Association Kakching na Deputy Commissioner Kakching amadi JDO Kakching ga kusamnaduna haukiba October 12 dagi hauduna chatharakpa program asagi makha tarakpa oina ngase Irengban High School Irengbanda Legal Awareness pangthokre program asida Nongmaithe Madhu Advocate President KDVA na Chief Guest oina sarukyakhi Resource Person oina Naurem Jameson Advocate Joint Secretary KDVA amasung Mayang Lambam Premdas Advocate Treasurer KDVA na POCSO Act 2012 amadi Prohibition of Child Marriage Act 2006 ki matangda wangangki Ngarang nungdang leopard cat kaizenglang ani rescue tawba ngamkre kaizenglang ani adu Burma border ki mafamdagi sadan bakharana farabadagi kasom kholan belestagi ilu rodarson na kallaba matung Imphal yarakna na ba WCC Secretary Katri Mayum Johnson da pau fongnaraga sinarakibani hairi Aroibada maroiba pau muka na pizari Lanjen aduna lariba sing masagi lanai thabak na maram moiraga mayum makai thadokuna lakhiba nate leibaki damangni haina hana gi Chief Minister N Birena haikre amasung Manipur Police amadi Custom Division na Kwamaru KG lising nipan ga marifu taramapan fari Huzik fabagi oina ISTV na pizza pa pao matang astalo shinjare mideng tabiru puna mapu kamukana kamjari